ICAR Regional Center NEHR Manipur Center na SHINDUNA RC MANICHAKHAO 1 HAINA MINGTHONBA semi-dwarf variety gi Phou Amagi Matang da exposure visit ama Chatkhre exposure visit adu ICAR Regional Center NEHR Manipur Center gi HORC Dr. Ram Gopal Rahana ICAR gi campus tigi lamthaki Khongcheda da Imphal East, Imphal West, Thoubal amadi Bisnupur district tigi farmer kuntrani thoi rom na saruk yaki Imphal West district ki manung chena leiba kaibung oinam lekai da leiba yumna modu chandra koba farmer amagi lobuk da chatkhiba exposure visit aduda anoba Phou variety asigi breeder su oidibi ICRNC NEHR Manipur Center gi genetics amasung plant breeding scientist Dr. Konsam Sarikasu saruk yaki mahakna anoba breed asigi matang da miyam da wakal tahanki anoba makal gi Phou ase centimeter chamarom tamak wangi numit chamaga kuntra mangani ki manungda mapung marai fai amadi hectare amada Phou tan Mari Desmik Manga dagi Manga Phou pagi manung changda puthok ngami hairi